Manipur Police Control Room dagi Thadorakpa Cherol amada haukiba pung kunga mari asida mafam kharada nongmai kapagi thodok khara thokrabashu mapungoina security force na lakshinduna thamma ngamkhe hairi. Security force na ching amasung tamda thiba humbagi thabak chathabada SMG carbine ama 9mm pistol ama amasung hand grenade ani Imphal East District ki Laiching Hill dagi fagat pangamkre. Manipur Police na thasi ki taraga marida Bisnupur District ki Fubala da miyoi ahum kidnap tawbada chenaba KCP Noyongi Kadarama fagat pangamkre. Fagat laba miyoi adudi Langol Game Village Punsi Lekaidagi masagi chahi Kuntraga Mathoi Suraba Leisangthem now Elias Yogen Maite kawi hari. Mangondagi sel oina lupalising hombudra humdoiga chama registration yaudaba car amasung mobile handset ani fagat pagaloina Mari Lainaba Police Station na case ama register tawkre hari. National Highway anida lamdamasigi tangai fadaba nongmada changda yadraba pot lampuba gari chaniga kunga mathoi hairiba lambi asida apan bayaudana pusilakhe makhatana poche pusilaknaba khudong thiningai oiba mafam kayadaso security force na akanba cheksin thorang lokhatke. Manipur gi district pumnamakta pamdaba thokdok thokdanabagidamak checkpoint chamaga nifugani thoida achat awok seng check tawbada Chingnaba ching amasung tamda punna miyoi chaniga yangkai mari fagatuna wahong pohong chathaki hairi. Miyamna semjin sajinba video amade aranba pauda thazabigano amasung achumba asengba E-Pao khangbininglaba show mobile number 9233522822 da call tawbiraktuna khangbiraba yagani. Loinana lakhiba khuchu khulai singsu athuba matamda manak nakpa police station natraga lengaki security miyoi singda sinabiyu loinana Manipur Police Control Room na Thadorakpa Cherol amada hai